ꯃꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯏꯍꯥꯟ ꯍꯥꯟꯕꯃꯛꯇꯗ ꯆꯤꯡꯉꯥꯡꯕꯝ ꯁꯨꯖꯤꯇꯥ ꯔꯥꯅꯤꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯁꯝꯂꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯂꯧꯕꯤꯔꯁꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯁꯥꯝꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯧꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ 190 ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯪꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ 112ꯅ ꯒꯨꯋꯥꯍꯥꯇꯤ ꯁꯍꯔ ꯈꯛꯇꯗꯒꯤꯅꯤ꯫ ꯄꯟꯕ ꯌꯥꯏ ꯉꯔꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯁ꯭ꯇꯦꯠ ꯑꯁꯤꯗ 716 ꯐꯪꯈꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ 330ꯗꯤ ꯒꯨꯋꯥꯍꯥꯇꯤ ꯁꯍꯔ ꯈꯛꯇꯗꯒꯤꯅꯤ꯫ ꯄꯨꯟꯅ ꯒꯨꯋꯥꯍꯥꯇꯤ ꯁꯍꯔꯗ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯍꯧꯖꯤꯛ ꯐꯥꯎꯕꯗ 1,900 ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯁꯥꯝꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯄꯨꯟꯕ ꯀꯟꯐꯔꯝ ꯀꯦꯁ ꯃꯁꯤꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10ꯒꯤ ꯃꯃꯥꯡꯗ 8,935 ꯂꯩꯔꯝꯕꯗꯨ ꯄꯨꯡ 24ꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛ 9,998 ꯁꯨꯈ꯭ꯔꯦ꯫ ꯁꯝꯅ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯀꯦꯁ 750 ꯍꯦꯟꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯂꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯤꯑꯣꯏ 134 ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯄꯨꯟꯕ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕꯒꯤ ꯃꯁꯤꯡ 5,498 ꯁꯨꯈ꯭ꯔꯦ꯫ ꯑꯄꯨꯟꯕ ꯀꯟꯐꯔꯝ ꯀꯦꯁ ꯃꯁꯤꯡꯅ 9,998ꯅꯤ꯫ 2,800 ꯁꯨꯞꯅ ꯑꯃꯅ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤ, 12ꯅ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯁꯥꯝꯒꯤ ꯍꯛꯁꯦꯜ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯤꯕ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯅ ꯉꯁꯤ ꯒꯨꯋꯥꯍꯥꯇꯤꯒꯤ ꯖꯅता ꯚꯕꯟꯗ ꯄꯥꯎꯃꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯁꯥꯝꯒꯤ ꯃꯔꯨꯑꯣꯏꯅ ꯒꯨꯋꯥꯍꯥꯇꯤ ꯁꯍꯔꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯇꯁꯦꯡꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯂꯦ ꯍꯥꯏꯕ ꯃꯁꯥꯃꯛꯅ ꯌꯥꯖꯈ꯭ꯔꯦ꯫ ꯁ꯭ꯋꯥꯞ ꯇꯦꯁ ꯇꯧꯔꯝꯂꯒ ꯔꯤꯖꯜꯠ ꯈꯪꯗ꯭ꯔꯤꯉꯩ ꯃꯌꯨꯝꯗ ꯀ꯭ꯋꯥꯔꯟꯇꯤꯟ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯀꯣꯏꯆꯠ ꯆꯠꯄꯁꯤꯡ ꯑꯁꯤꯅꯤ ꯁꯍꯔ ꯑꯁꯤꯗ ꯁꯨꯄꯔ ꯁ꯭ꯄ꯭ꯔꯦꯗꯔ ꯑꯣꯏꯔꯤꯕꯁꯤ꯫ ꯃꯈꯣꯏ ꯀ꯭ꯔꯤꯃꯤꯅꯦꯜꯅꯤ ꯍꯥꯏꯔꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯒꯨꯋꯥꯍꯥꯇꯤꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛ ꯄꯨꯝꯅꯃꯛꯇ ꯀꯣꯚꯤꯗ-19ꯒꯤ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯂꯦꯞꯇꯅ ꯊꯦꯡꯅꯔꯛꯂꯤ꯫ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯐꯪꯗꯕ ꯃꯐꯝ ꯌꯥꯎꯔꯛꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯀꯦꯁꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇ꯭ꯔꯦꯚꯦꯜ ꯍꯤꯁꯇ꯭ꯔꯤ ꯂꯩꯇꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤ, ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯤ ꯍꯥꯏꯅꯁꯨ ꯃꯟꯇ꯭ꯔꯤ ꯃꯁꯥꯅ ꯌꯥꯖꯈ꯭ꯔꯦ꯫ ꯉꯁꯤ ꯑꯁꯥꯝꯗ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯣꯝ ꯃꯟꯇ꯭ꯔꯤ ꯑꯃꯤꯠ ꯁꯥꯍꯅ ꯑꯈꯟꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯈꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯈꯔꯅꯤ ꯃꯇꯨꯡꯗ ꯗꯦꯜꯂꯤ ꯑꯃꯗꯤ ꯃꯨꯝꯕꯥꯏꯒꯤ ꯐꯤꯚꯝꯗ ꯑꯁꯥꯝꯁꯨ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯦ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯇꯦꯁꯇꯤꯡ ꯄꯦꯇꯔꯟ ꯍꯣꯡꯗꯣꯛꯇꯨꯅ ꯅꯣꯡꯃꯗ 10,000 ꯇꯦꯁ ꯇꯧꯅꯅꯕ ꯑꯁꯥꯝ ꯁꯔꯀꯥꯔꯗ ꯈꯪꯍꯜꯂꯛꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯁꯥꯝꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯟꯇ꯭ꯔꯤꯅ ꯑꯅꯧꯕ ꯀꯣꯚꯤꯗ ꯋꯦꯕꯁꯥꯏꯠꯀꯤ ꯈꯨꯠꯊꯥꯡꯗ SRF ꯅꯝꯕꯔ ꯄꯤꯔꯒ ꯃꯤꯑꯣꯏ ꯑꯃꯅ ꯃꯁꯥꯒꯤ ꯇꯦꯁꯠꯀꯤ ꯔꯤꯖꯜꯠ ꯄꯨꯡ 1.5ꯒꯤ ꯃꯅꯨꯡꯗ ꯐꯪꯍꯟꯅꯕꯒꯤ ꯊꯧꯔꯥꯡ ꯂꯣꯏꯔꯦꯁꯨ ꯍꯥꯏꯈꯤ꯫ ꯒꯨꯋꯥꯍꯥꯇꯤꯒꯤ ꯃꯅꯤꯔꯥꯝ ꯗꯦꯋꯥꯟ ꯇ꯭ꯔꯦꯗ ꯁꯦꯟꯇꯔ ꯀꯣꯚꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯣꯟꯊꯣꯛꯂꯒꯅꯤ꯫ ꯉꯁꯤꯗꯒꯤ ꯍꯧꯅ ꯈꯥꯅꯥꯄꯥꯔꯥ ꯐꯤꯜꯗꯒꯤ ꯀꯣꯚꯤꯗ ꯍꯣꯁꯄꯤꯇꯥꯜꯁꯨ ꯊꯕꯛ ꯇꯧꯕ ꯍꯧꯔꯒꯅꯤ꯫ ꯄ꯭ꯂꯥꯖꯃꯥ ꯕꯦꯡꯛꯁꯨ ꯍꯥꯡꯂꯒꯅꯤ꯫ ꯃꯊꯪ ꯆꯌꯣꯜꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯂꯥꯖꯃꯥ ꯊꯦꯔꯥꯄꯤ ꯇꯧꯕ ꯍꯧꯔꯒꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯗꯤꯕ꯭ꯔꯨꯒꯔꯒꯤ ꯂꯥꯍꯣꯋꯥꯜꯗ ꯂꯩꯕ RMRC ꯍꯣꯁꯄꯤꯇꯥꯜꯒꯤ VSL-2 ꯂꯦꯕꯣꯔꯦꯇꯔꯤꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯇꯤꯁꯨ ꯀꯜꯆꯔ ꯈꯥꯏꯗꯣꯛꯄ ꯉꯝꯂꯦ꯫ ꯂꯦꯕ ꯑꯁꯤꯅ ꯑꯁꯥꯝꯗ ꯐꯪꯂꯤꯕ ꯑꯁꯤꯁꯨ L ꯇꯥꯏꯞ ꯚꯥꯏꯔꯁꯅꯤ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯥꯂꯦꯝꯗ ꯐꯪꯂꯤꯕ ꯚꯥꯏꯔꯁ ꯑꯃꯗꯤ ꯁ꯭ꯇ꯭ꯔꯦꯟ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯑꯁꯥꯝꯗ ꯁꯤꯕꯒꯤ ꯃꯁꯤꯡ ꯂꯤꯛꯂꯤꯕ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯣꯛꯇꯔꯁꯤꯡꯒꯤ ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯀꯠꯊꯣꯛꯄꯅꯅꯤ ꯍꯥꯏꯅꯁꯨ ꯃꯟꯇ꯭ꯔꯤꯅ ꯃꯈꯥ ꯇꯥꯈꯤ꯫ ꯍꯧꯖꯤꯛ ꯀꯣꯚꯤꯗ ꯐꯃꯨꯡ ꯂꯩꯔꯤꯕ ꯑꯁꯤ 1,939 ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯍꯟꯗꯛ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯐꯃꯨꯡ 50,000 ꯗꯔꯀꯥꯔ ꯑꯣꯏꯒꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯔꯦꯜ ꯀꯣꯆꯇꯤ ꯍꯣꯁꯄꯤꯇꯥꯜ ꯑꯣꯟꯊꯣꯛꯂꯣꯏ꯫ ꯔꯦꯜꯋꯦ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗꯤ ꯂꯧꯁꯤꯜꯂꯕ ꯌꯥꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯔꯤꯕ ꯑꯥꯔꯃꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯒꯤ 10% ꯀꯣꯚꯤꯗ ꯑꯅꯥꯕꯁꯤꯡꯒꯤ ꯑꯣꯏꯔꯕ ꯌꯥꯏ ꯍꯥꯏꯅ ꯃꯟꯇ꯭ꯔꯤꯅ ꯃꯈꯥ ꯇꯥꯈꯤ꯫ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗ-19ꯒꯤ AG ꯇꯦꯁꯠ ꯇꯧꯕꯁꯨ ꯍꯧꯔꯒꯅꯤ꯫ ꯀꯣꯚꯤꯗ ꯄꯦꯁꯦꯟꯠ ꯑꯃꯅ ICU ꯌꯧꯈ꯭ꯔꯕꯗꯤ ꯐꯒꯠꯂꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅꯃꯛ ꯅꯦꯝꯃꯤ ꯍꯥꯏꯔꯗꯨꯅ ICU ꯌꯧꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯂꯥꯖꯃꯥ ꯊꯦꯔꯥꯄꯤꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄꯅꯤ꯫ ꯂꯣꯏꯅꯅ ꯔꯦꯝꯗꯦꯁꯤꯚꯤꯔ ꯑꯃꯗꯤ ꯑꯇꯩ ꯁ꯭ꯇꯤꯔꯣꯏꯗꯅꯆꯤꯡꯕ ꯍꯤꯗꯥꯛꯁꯤꯡꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯃꯟꯇ꯭ꯔꯤ ꯍꯤꯃꯟꯇꯅ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯀꯣꯚꯤꯗ-19ꯒꯤ ꯄꯦꯟꯗꯦꯃꯤꯛ ꯃꯔꯛꯁꯤꯗ ꯑꯁꯥꯝꯗ ꯈꯨꯡꯒꯪ 200 ꯍꯦꯟꯅ ꯏꯁꯤꯡꯅ ꯂꯥꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯂꯥꯈ 13 ꯍꯦꯟꯅ ꯁꯣꯛꯄꯒ ꯂꯣꯏꯅꯅ ꯇꯨꯔꯦꯜ ꯑꯌꯥꯝꯕꯒꯤ ꯏꯁꯤꯡ ꯏꯃꯥꯏ ꯂꯦꯞꯇꯅ ꯋꯥꯡꯈꯠꯂꯛꯂꯤ꯫ ꯏꯆꯥꯎ ꯃꯥꯌꯣꯛꯅꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ 12ꯒꯤ ꯃꯅꯨꯡꯗ ꯕꯔꯄꯦꯇꯥ ꯗꯤꯁꯇ꯭ꯔꯤꯛ ꯈꯛꯇꯗ ꯃꯤꯑꯣꯏ ꯂꯥꯈ 5 ꯍꯦꯟꯅ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯟꯗꯛꯀꯤ ꯏꯆꯥꯎ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 19 ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯒꯧꯍꯥꯇꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯀꯤ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯂꯣꯏꯅꯅ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯇꯦꯁꯇꯤꯡ ꯂꯦꯕꯣꯔꯦꯇꯔꯤꯒꯤ ꯏꯟꯆꯥꯔꯖꯁꯨ ꯑꯣꯏꯔꯤꯕꯤ ꯗꯣꯛꯇꯔ ꯑꯖꯟꯇꯥ ꯁꯔꯃ ꯉꯁꯤ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎꯗ
हौखिबा पुंग कुनमरी असिदा मणिपुर नौना कोविड-19 की पॉजिटिव केस कुंतरुक फंखिबगा लोयना अपुनबा कन्फर्म केस मसिंग लिसिंग अमगा चनी हुंफु सुख्रे कुंतरुकना नाबा फरदुना ngasi discharge तौबदगी अपुनबा discharge तौखिबगी मसिंग 454 सुख्रे चट्रुक कमरफुमा थोइना एक्टिव ओइरी फबगी चांगना चादा 95.85 मणिपुरसु पुलिस पर्सनल पॉजिटिव ओइबा हौरखले स्टेट असिगी पुलिस पर्सनल सिंगी मरक्तगी इहान हानबा ओइना जिरीबाम पुलिस स्टेशन दा ASI ओइना थबक तौरिबा पुलिस पर्सनल अमा कोविड-19 पॉजिटिव ओइरे जिरीबाम बाबूपरादगी चही 30 मुक सुरबा पुलिस पर्सनल असि जिरीबामगी हरिनगर कोविड केयर सेंटर दा थमलबा मतुंग ngasi nungthil इम्फाल तमना लायक नमगीदमक पुख्रे हाइरी चैरगसिदा बॉर्डर ओरिबा मोरेदा लैबा सब डिस्ट्रिक्ट हॉस्पिटल असि कोविड केयर सेंटर ओइना सेमगतनबगी थबक अयाम्बा लोइसिलकले हाइरी सेंटर असिदा फमुंग 19 थागनी लॉकडाउन नंबर मोइदुना मतम सांगना ख्वाइरंबन कैथेल फंबा याददुना लैरिबा से लाक्लिबा जुलाई तांग 5 फावबगी मनुंगदा कैथेल फमननबगी सरकारना सिनबीदबा तारबदे मथंग नुमित हाइबदे जुलाई तांग 6 तगी हौना कैथेल फंबी इमासिंगना अनोबो चटना कांगलोन अमा सेमजदुना ख्वाइरंबन कैथेल फंबा हौरगनी हाइना ख्वाइरंबन कैथेल अपुनबा इमालुप की सेक्रेटरी ओइरिबी थोंगाम पिसक मचाना खंगलकली नाकलमरोमदा मणिपुर सरकारना लॉकडाउन खरा कोमथोखिबगा लोइनना ngasi जुलाई तांग अमदगी इंटर डिस्ट्रिक्ट बस सर्विसिंग चेनबा हौख्रे अदुबु बस तोंगलिबा पैसेंजर सिंगना सोशल डिस्टेंसिंग ngaktabagi रिपोर्ट कयादी लाकली मणिपुर यूनिवर्सिटी की प्रोफेसर विश्वनाथ वाइखोम की मिंगदा अनौबा nga amagi maming thonkhre बॉम्बे नेचुरल हिस्ट्री सोसाइटी केरला यूनिवर्सिटी फिशरी एंड ओशन स्टडीज मॉडर्न कॉलेज पुणे अमसुंग इंडियन इंस्टीट्यूट ऑफ साइंस एजुकेशन एंड रिसर्च पुणे की साइंटिस्ट टीम अमना इंडिया की वेस्टर्न घाटा नौना फंगबा फ्रेश वाटर nga मखल अमगी ममिंग मणिपुर यूनिवर्सिटी के लाइफ साइंस के प्रोफेसर विश्वनाथ वाइखोमबो इकाई खुमनबो ओइना महाकी मिंग लौदुना nga असिगी ममिंग वाइखोमिया हिरा हाइना थोनख्रे nga asigi makuda diamond gi moong manba macha macha yauriba asidagi hira haiba wahai asi lobani प्रोफेसर विश्वनाथ वाइखोम इंडिया की ग्रेटेस्ट लिविंग फिश टेक्नोजोमिस्ट सिंगी मनुंगदा अमनी महाकना फ्रेश वाटर nga की स्पेसिस चामा हेना थीजनबदा अचोब थौदांग लौखी हाइरी हौजिक दिल्ली खोंगचत लैरिबा मणिपुर की सीएम एन बीरेना होम मंत्री अमित शाहगा उनखरे होम मंत्रीना निंगथौ लैसेंबा सनाजावबो राज्य सेवा की एमपी ओइना खलकपगिदमक्ता एमएलए अमदी मणिपुर मियामदा थागतप फोंदोरखरे लोइनना सीएम ना बीजेपी की नेशनल प्रेसिडेंट ओरिबा जेपी नड्डा अमसुंग नेशनल जनरल सेक्रेटरी बीएल संतोष कसु उनखरे मिजोरम की पाउदा ngarang ahinga thengbada mizoram da covid-19 gi positive case mapan phangkhibaga loinana apunba confirm case masing chamaga humpu sukhre ngasi mamit district tagi case ama discharge tawkhibadagi apunba discharge tawkhibagi masing 38 sukhre chamaga kulhumdoina active oiri pandemic asina maram oiduna state asida thamlakliba lockdown makha chatharaduna ngasidagi hauna tha asigi 38 fawba partial lockdown sangdoknaba state sarkar na warep lawkhibaga loinana chatnagadaba guideline singsu issue tawkhre meghalaya gi pawdana ngasi numidang wairam state asida nongna positive case ani phangkhre makhoi animak silong camp ta leiba army personnel ni asumna hojik fawbada state asida apunba confirm case masing 65 sukhre निफुनी थोइना नाब फरदुना डिस्चार्ज तौख्रे तरानी थोइना एक्टिव ओइरी एक्टिव ओरिबा तरानी थोइ असिगी मनुंगदा तरेती बीएसएफ की पर्सनल सिंगनी नाकल अमरोमदा नोमनिनी ममांगदा पॉजिटिव ओइखिबा एसबीआई की ब्रांच मैनेजर की मथक्ता कोविड-19 की प्रोटोकॉल ngaktabagidamक्ता मेघालय सरकारना एफआईआर पालगनी हाइरी सिलोंगदा बड़ा बाजार की दुकान सिंह रोटेशन नाइना हांगबगी अयाबा पीख्रबसु बैंडर अमदी हॉकर सिंह फुटपाथ फंबगी अयाबा हौजिक फावबा राज्य सरकारना पीद्री मखोइगिदमक्ता अखन्नबा मफम अमदा फमहनबगी थौरांग तौरी हाइरी मेघालय सरकार की एम्प्लॉई सिंगी नमसिंदुना लाक्लिबा अप्रैल थागी तोलोब जून थागी सैलरी गा लोइनना पीरगनी हाइना मेघालय की सीएम कॉनरेड संगमाना ngasi लौथोख्रे नागालैंड की पाउदना ngasi Nagaland da COVID-19 gi anoba positive case kunma thoi phangbaga loina apunba confirm case masing hojik fawbada chawnga sukhre taramari na ngasi naba pharaduna discharge tawbaga loina apunba phakibagi masingna chamaga marfuni thoi sukhre chahumga taramapanna active oiri ngasi discharge tawkiba taramari gi manungda taradi Dimapur gi Sikhoni da leiba
असम राइफल्स हॉस्पिटल दगिनी मरीना डिस्ट्रिक्ट हॉस्पिटल दिमापुर दगिनी अरोइबदा अतोप पाउसिंगदा ngasi July tang ama National Doctors Day chahi khudingi pangthokpagum leibaga sigi mafum kayada pangthokre COVID-19 gi lanjang sida mang thana chongthokliba doctor singi thodang Bharat ki Prime Minister Narendra Modi na thagatkre jiraba tanja sida doctor amadi nursing asi ishor gi sakloni haikre chahi asigi oina numit asigi theme di lessen the mortality of COVID-19 ni Senior Diplomat Indramani Pandebu United Nations amadi Geneva da lariba atai international organization singi oina India gi ambassador amadi permanent representative oina khankhre bahak English amaga chamapan marfutara batch ki IFS cadre ne hauzik na external affairs ministry da additional secretary oina mahak thabak puri bani UPSC na lauba civil services prelim exam English ngani kun amasong Indian Forest Service examination English ngani kun gi oina parikya thagadoriba candidate singda makhogi apamba center revise tawduna khanbagi khudong chaba piragani prelim exam ani ase chatliba chahi asigi October tang marida pangthoklagani hairi COVID-19 na malemda khwaidagi sokhaliba leibak ngasisu USA na oiri ani subada Brazil ahum subada Russia aduga mari subada India ne mari subada lariba India ga ahum subada lariba Russia ga khenariba masingsi case lising yankhai khaktamak ngaisilakle ngasi gi oina India gi positive oibagi masing lising 13 ka 4 supna manga henkre apunba confirm case masingna lakh 3.0 ahum henkre active case na lakh 2.2 ni ngasi gi oina hokzik fawbada phakhibana lising 10 ga chamapan humbudra humdoi sukre punna phakhibagi masingna lakh 3.5 pani ngasi gi oina punna hokzik fawbada 413 na leikhidre apunba leikhidabagi masingna lising 13 ka 5 supna amani malemda ngasi gi oina khwaidagi positive case phangba leibak Brazil na oiri ani subada USA ahum subada India ne ngasi gi oina khwaidagi sibagi masingda wangliba leibakna Mexico ne ani subada Brazil aduga ahum subada na India ne ngasi gi oina Arambai News Guwahati da Manipuri Pauk sandokchaba matang installation jabaga loinana amukasu hanna khurumjari